welcome back to another video. Ngasigi video study relationship ki series loi khrabani na mu career gi reading tawdoine. Ado career gi reading sidi haidi like makhal ani thokna budi lai karamba career pa chanai haiba amaga or isana khanjariba career path ta or isana change na khanjaba or changsin ba hauraba career path ta kwa kai expect tawbo yai isana kai hotna ba yai and outcome kai lai adumaina yengba mong ama sulay ba ado ngasigi sidi dum video gi su oibanina amadi like kay haini reading sida adum karamba career path chanai habaduni aduga isana khanjaba career path tabu oiro or junction ba horaba career path tabu oiro hojiki expectations and outcome da sudum punjan laga march tawraga yengdoine ba kwa aduna mayamna adum general reading oigadabani na haidi karamba career path chanai gumba sida resonate tawrakta su yai ko adu resonate tawrak pa su yai general reading ni na adudi aina guarantee tawbadi ngamdre tawbadabu isai sana change na khanjaba or junction ba horaba career path gumbada kwa expectation and outcome gumbada adum analyze su phasna tawbiyo ado ngasigi reading sidi pal ahum a b c haina pal ahum thokna khaidok chage pal ahum sidagi isai sana pal apamba amam khanbiraga isai sagi dum khanjaba career path or junction ba horaba or change khanba career path ta what to expect what to do and possible outcome yengdoine aduga sisina common card on use torni ba ko se ni sina sina energy affirmation card ne aduga sisina isada karamba career path chanai habadugi matang da hairakadoine ba kwa ado se ni sina draw khuding maki common card on sina ni aduga stegi pile abc khanbiro ado reading se haura se ado ai gi background se khoina kanda yum saba khotba tawai kitang lange ba kwa ado nungdin zu oi bagi namma je haidi kitang lange adu targa su do mayam ne adjust tobiro aduga ngasigi reading se haura se let's get into the video. So ahamada akoy pile A khanbiba ko pile A sige gray idol deck idol figure se tragana sige tarot deck se khanbiba ichina sing do adudugi dum ahamada ko karamba career path chanai habadu ma yengdoni ado sida piga da base just career path ahum khak pirakani aduga kai haini yamna like vast oiba career path me aman leibanina dagi general reading su oibanina yam ka hena budi resonate tarakta su yai ba kwa adi taraga su dum charak pa ma kai chanai habadu yeng se ba so han bada simathol e ai ko na pulap explain tawzarage kwa so sisina karamba career path chanai habadu man laigre do sise an hosta size of doine yamna vast oibanina ko haidi chanaba chanadabdu resonate tork tabasu yaidana ko aduga mathangda draw tawgadariba card chena isana dum sigi line chena sigi line se leikhraga dum haidi chanabu chanare sima leijakhraga isana khanjange na khanjaba career path kumba or changba horaba career path kumba dugi expectations advice and outcome oidoine ba ko ado Ace of Swords, Queen of Wands, Simon Laikre, aduga sige affirmation card se sisi mga picture se sorry sise kaino ni ko extra card ni ko how to use this card have ni sise yaw da ba card ni ngasai long tho le se kaino na khalle ba ina adum punna box hapchan gi bagi ko e yang hodre sige affirmation jina isana sige career path se chang na bo hotna bada kari affirmation isa ga loina ga dage hab sise extra card ni ko kari affirmation isa ga loina ga dage habadu ne bo ko yeng doi se so spontaneity, magic card. Okay, so energy card se amna exciting oiba card khara thol e ado reading se haidi ahanba karamba career path chanai haiba simadagi hawarse ko ado piriba career path sing se hoi
vast oiba option mya ama lakani du taraga su sigi career path se chanai haraga su sida hekta tawdradi yade haiba makti leite ba ko dum isa sana apamba career path dum chatpi ba yai tawbada bu isa ga chana ba dum masum pi ba gi wane ba ko ahambada entrepreneurship haiba career path se chanai ba entrepreneurship se khoina dum hojik matam dadi mi sing se loina mak laik lai su haina ba adagi dum chawkhatlak pagi matungina kai haini government job dum tanaraga laiba mi gi masing se khara han thare e ba haidi masa masa gi dum on ideas on innovative ideas adagi masa masa dum pesan puthok charaga kholaga ko business kumba entrepreneurship line gumba sida dum junction ba yaunare ba myama ada sigi pal e khanbi ba kango si so hoi isana government job ama settle job ama tana biu ka shukai de ko du targa su isana entrepreneurship line gumba se dum pambi taraga di sigi career path se dum choose to ba yai entrepreneurship haraga option like the vast oigre ko pochai yon thok yon jin o ta wa bo ro deal ta wa bo ro manufacture ta wa bo ro ko mayam makhal mayam lai ba aduna isana paisa nung sa gumba dum fazna mafam jana invest tawraga effort khar thadaraga adum entrepreneurship line se da pambi taraga di khong thangjen ba se any field of entrepreneurship ta khong thangjen ba se dum yai sa ga dum chana ba suitable oiba career path ama oi hai ne ba ko ani shuba card sina entertainment ko entertainment hariba career path sida kai kai include tauge ha matam de entertainment hariga khoi kai haini cinema kumba film kumba adugumba khaknate ko entertainment gi field sida aduki matik vast oina laikre entertainment gi field sida isana dum kai haini for example government job ta hire gana khoi gi radio station gumba television gi haidi tv channel gi station gum adum laidana ko adugumba jaga adigi like khoina kai haini backstage ta laiba entertainment field da sudum thabak taw yae ba haidi hoi isana modeling gumba pamidana adagi isana dum kai haini acting gumba pamidana mimang thoga dum mayam gi seba tawba khotpa adugumba entertainment gi line da isai sakbani khangde musician noi bani khangde adugumba line da dum changsil lasu kaishu kai de kwa adu natabida atopa entertainment haraga adu khak et gut tawde ba backstage ta laiba mayam adagi adugi field da thabak tawba mayam yaba mayam su leidana ko adugumba entertainment ga mari lainaba field da thabak tawba sa dum isa ga chana ba oye ba ko da sigumba line da haid entertainment gi line ga mari lainaba thabak ama dum option ama thamba se haidi isa no pambir ga di ka shu kai de bas da su ko aduga mathangdana art ko sigi entertainment ga art ka se amna haifet manai ko haidi hoi khetna basu myama leiri targa su art harga na mu hoi khoi gi artist myama ma leire makha makha ga gi artist ama ko artist harga just film ma khakja drawing yak ba painting to basi khakna artist na te atopa makha myama ma gi artist myama leina tra adagi nga sagi music and all adagi entertainment film kumba actor actress si myam su modeling and all si myam se loina mak amu art so mu challe ba aduna si online ani se dum haidi manana chatmin na ba ya bagi vision su oya duga isana tongan ba atopa field of talent lai tar ga di ko dum art ka mari lai na ba entertainment ga mari lai na field of talent lai tar ga de dum chathabi ba kai shukai de ba ada piri ba career path hum sikhak pna si khak taw ga da bani haibe lai te atopa career path isa ga chana ba myam su leram gani plus general reading oi bani na si loi namak cha si da taw ra dia de ha ba su lai te si khak si chana ba si khak changani ha ba su lai te na ko just general reading oi tar ga so isa ga dum haifet resonate taw ba ya ba generally dum yeng ba ya ba mong da dum yeng biyo simak oi gani ha ba di lai te do chana ba career path ke na da period na ko makha tarak poina card ahum se haidi sisi ma loi ge ko sisi ma losan khrage aduga makha tarak pa card ahum sina isana hoje isana pamjaba career path ama haidi AIC career path sima try tawge or sigi career path sima changge kaina khanjaba natraga na ne isana dum kai haini changba hawraba career path adugumba lai taraga di kwa kai expect to boyai isana kai hotna boyai and outcome da kai lerk pe habne ba any career path isana desire to ba or changba hawraba any career path oi boyai kwa so first of all 3 of cups sari ba card reverse the thole eba ko sigi 3 of cups sari ba card reverse yi matung ina isana pamjana changge khali ba career path or changba hawraba career path sinane overnight success makti lairoi ba overnight success makti lairoi habagi maram sina kai gino ha matam de isa gi career do isa na achieve tawna na ba
hotnarakpa matamda obstacles kumba mayam ama thengnarakani hardship mayam ama thengnarakani mi khudingmakki life ta thengnai kwa adamaina obstacle and hardship thengnabadugi mathakta isagi life ta kwa isaga khagna chanaba mi na di oidoine stranger na di oiroi isana kainoma aphaba ma tan khatlakpa matamda madi yamna aphaba oigidore ne kaina isagi mangda di yamna aphaba saba kwa aduga tungda di aphaba mo oikidore haibagi kalak khaman madagi chingthana ba hotna ba mi sudum tholakani ba maybe your friends maybe your relatives ko aduga mami khar tholakani duna isana pamjaba career path sigi damakta hotnarakpa matamda yaghai thingaina ba yangselakpa mi se dum tholakani mangda di dum phaba saba aduga tungda di demotivate tawba chingthana ba hotna ba aduga mami dum tholakani ba ko aduna career gumba any field da yari gai mingonda yam ka hena ai si tawdore no open oibigano kitang isagi apabada achieve tawdri faw low ki wena leibiyo habe advice ma fange ba ko furthermore isana changsin ye khale ba career path or changsin ba horba career path ta overnight success makti leite tawbada bo isana fazna overnight success leitraga su ahamba ani suba try da hita tokthok taba ko fazna hotna ba dedication effort amaga loina na hotna taragadi isana haurakpa matamda failure and disappointments khar thainaraga su tungda di success and celebration na di ngairaga lei haibagi expectation je thamba yai na haye ba ko mathangda page of sort sari ba card che thole eba sigi page of sort sari ba card chi matung ina isana pamjaba career path che changna na ba hotna pa matamda or chang ba hor pa matamda ko isada dum learning experience ki type ta isana ahan ba ani suba try sida su hai khebda ahan ba ani suba try da hai di dum failures and disappointments ko mathengna ba adagi sagi mistake ko ma se realize tong na bagi damakta success to isana phangadra kaina khallaga khutta gi salaw nan thokhi ba gumba adugumba khara di thengnarakani na haye ba ko aduna learning experience ki type ta khatang failure and disappointments khadi dum thainarani ha basi mani khangbiro tawbada bo adu singdu dagi isana failures and disappointments singdu dagi ko phajana isagi mistake ka learn tawbiraga isana soi ki ba ka semdo aga tungda mai pakpa afaba se yoba ngamna na ba ko isana experience tala ga hotnaraga ko haidi isagi goal to achieve tawba ngamna ba hotna biyo ha ba advices second card china pi ba aduga ahom suba card china queen of wands sari ba card che thole ko Queen of Wands sari ba card chi matungin nga sai first card na so hai kibado success se hawak pada phangna taraga su mi ne yengsin ba khochin ma myam taw taraga su hoi your result will be directly proportional to your effort ko hai di isagi effort ki makha diam polakani hekta card ta success oini na isana hekta hotna da na di success ti oi ba ya pote ko di taraga su isana fazna effort amaga loya na isagi mistake ka dai learn to taraga hotna rak pa taraga di isagi life ta isana pame ba career path da success phang ba ya bagi vision di future card na su pi kwa adubu success se phanga matungda isagi day to day life samna busy oirakani kwa adagi authentic oirakani haidi isana khanbado ningjabado thongabani na kai haini kitang isada proud feel tawjaba kwa adagi happy feel tawjaba isana hotna zakibado mahi chare ko kaina khanba kwa aduduga nakana maramda isana job sima phanga matungda or career path sima fulfill tara matungda isagi day to day life ti hana leramba lifestyle dagi khara change torakani adagi busy oirakani schedule hangalakani ko adugumba singduni khara thengnar ani dubu success to ma phange hairagadi success to gi weight to the bear to bata bade na tra haidi kai haini mai pakpa ma phangabani mai pakpa do phangna bo hona bada adagi mai pakpa do dum attend taraga chatna bo hona bada arumba amadi thangdarakani na dui arumba do puraga chatpa bear to bangam bata bane have ne bo kwa ado dum general oni yang matamda pal e khanbi basing sei sagi career path da overnight success makti leite yangshin ko chin da mi khar lei kwa aduna isana failures disappointments ko bada give up to wi mai mahutta adugum badagi sagi mistake tagi learn to biraga phajana dedication and effort amaga loina na hotnaragadi success se lei success phanga matung da isagi day to day life ta changes khar de lakani thabak income khar chin ba adugum ba khar di thengnarakani have ne bo kwa aduga mathangda spontaneity and magic hariba card che thole eba ko spontaneity and magic hariba energy card chi matungina pal e khanbi ba sing se isa isa je spontaneous oi haidi lepa leita na hotna gani haiba energy amaga loina na dum hotna biraga di ko fazna dedication amaga loina na effort amaga loina na disappointments and failures thainaraga su spontaneous oi na hotna raga di magical oi ba mong de isagi success to achieve to wangamni have a name ko so asigi ni spontaneous and magic hariba energy card che thola ise so pal e gi reading se career gi oina matang soida loi jare si general reading oi banina sidaki dum lo ba general advice lotion biraga mathangi reading amung I minar se ngasi gi oina di thank you for watching
Hello pile B, so pile B sige tarot deck se natragana sige idol figure se choose to be bagay do adugi ahanbada ko khoi karamba career path chanai haibasimagi hana pile B gi oina ko general oina dum charakpa karamba career path chanai haibagi card ahum hana draw tawrase ko haidi career path ahum hana draw tawrase. Okay. Card cho one mà cái khuất chỉ đặt chân để lấy cái thập chân gì vậy. Okay, so card che hana loi namak pick tawgi se duga explain tawjarake kwa. So sisina karamba career path chanai haibado lai khra matungda sisina kwa sidagi draw tawdoi card china isana haidi sigi chana ba chana dabisina general oina lai khrani ba ko sigi path sida chanai haigera chana rai haigera isana changninga gan na changbiro changning dragon adum atopa isana career path pamjaba gumba leiramba yaidana ko or change na khanjaba or even changba horaba gumba career path ta adugumba career path dagi isana kai kai expect tawba yai kai kai hotnaba yai and then outcome na kai kai lai haibagi mong the vision pirak toine ba ko so ahaba da judgment hai ba card thole e the devil ko obsession duga okay, Queen of Swords. By the way, si pile B gi tarot deck se anoba tarot deck ni ko aduga piriba sigi card na piba interpretation jisu dum taba adagi explain tawda sam nungai ba do oi ko da sigi tarot deck se chaw di kitang chaw e duna shuffle tawba da pai thoi do duisu adum pile B khanbi ba sing se daw ya ba or shanu sigi deck sidagi ko aduga sisina energy affirmation ne ba haidi sagi career path any career path chang ma matam da kwa isada kai affirmation loina gadage habadugi affirmation card ne impermanence self love strength ka impermanence self love strength so si card hum sina energy affirmation oi kre ado pile B gi oina card pick to ba loire reading rom da mai ansel la se ko aduga aina haizagadaba mana ngasai dagi su reading ahamba video hobada su dum haijadana ko sigi ahanba card ahum se sisida isaga karamba career path chanai haibadune ba ko ado sisa general su oibanina sida pirai ba se isaga chana ba yai chana da ba yai to tabu isana sisida chang da ba ya de haba leite ba isana apamba change na khanjaba or changba horaba career path tu gi su reading se dum yorakani ba ko aduna sisidi just isaga chanai haibadu khak pi bagi wane ba aduna general su oibanina horen reading table or kan isada chamam na bagum balai tanabani ko ina hana haizari se so pile B gi oiba reading hour se ahanbada janaba career path se investigation hai ba ko so investigation hai ba career path da include tawba khara some example loina piraba matam da ko khogi dum journalism gumba reporter gumba leidana ko adugumba haidi investigation thigat pa khotpa kai kaga mari leina ba career path natragana police gumba CID CBI sigumba defense service gumba ga dum haidi intelligence service gumba ga related oiba thigat khokat pada investigate tawbada kai haini mari leina ba ko natragana hainagi dum research tawba khotba ko adugumba haidi thigat khotkat paga mari leina ba any field amada isagi career path adum resonate tawba yae ba duna sigumba haidi crime da bu oiro thainagi pochai or ariba wari ke ka thigat pa bu oiro any field da investigate tawba gumba ga pamja ba chana ba career path isana pamba leitar ga dum chang ba da chana gani habane ba ko sigi hamba card china haise
ꯑꯅꯤꯁꯨꯕ ꯀꯥꯔꯠꯁꯤꯅ education ꯀꯣ teaching and education career pathꯁꯤꯗ ꯏꯁꯥꯅ ꯐꯖꯅ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯂꯥꯏꯔꯤꯛ ꯇꯥꯛꯊꯣꯛ ꯇꯥꯛꯁꯤꯟ ꯐꯖꯅ ꯍꯩꯕ ꯑꯗꯒꯤ ꯏꯁꯥꯅ ꯑꯗꯨꯝ ꯐꯖꯅ ꯁ꯭ꯇꯗꯤꯁ ꯀꯩꯀꯥ ꯇꯧꯕꯤꯔꯒ ꯃꯇꯤꯛ ꯆꯥꯕ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯄꯥꯏꯔꯒꯗꯤ ꯑꯗꯨꯝ ꯇꯤꯆꯤꯡꯒꯨꯝꯕ ꯄ꯭ꯔꯣꯐꯦꯁꯟꯁꯤꯗ ꯏꯁꯥꯅ ꯆꯪꯕꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯇꯤꯆꯤꯡ ꯑꯦꯟ ꯑꯦꯗꯨꯀꯦꯁꯟꯁꯦ ꯂꯥꯏꯔꯤꯛꯀꯤ ꯈꯛ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯖꯒꯣꯏꯒꯤ ꯑꯣꯖꯥ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯇ꯭ꯔꯦꯅꯔ ꯑꯣꯏꯕ ꯌꯥꯏ ꯀꯣ ꯐꯤꯖꯤꯀꯦꯜ ꯇ꯭ꯔꯦꯅꯔꯒꯨꯝꯕ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯐꯤꯜꯗ ꯏꯁꯥꯅ ꯍꯩꯖ ꯁꯤꯡꯖꯕ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯈꯛꯀꯤ ꯐꯤꯜ ꯅꯠꯇꯕꯀꯣ ꯍꯣꯏ educationꯒꯕꯨꯗꯤ ꯍꯦꯟꯅ ꯆꯥꯅꯩ ꯇꯧꯕꯇꯕꯨ ꯂꯥꯏꯔꯤꯛꯀꯨꯝꯕ ꯈꯛꯀꯤ ꯐꯤꯜ ꯅꯠꯇꯕ ꯏꯁꯥꯅ ꯍꯩꯖ ꯁꯤꯡꯖꯕ ꯈꯔ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯁꯨ ꯑꯗꯨꯝ ꯑꯗꯨꯒꯤ ꯀꯦꯔꯤꯌꯔ ꯄꯥꯊꯇꯁꯨ ꯑꯗꯨꯝ ꯆꯥꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯀꯦꯔꯤꯌꯔ ꯄꯥꯊꯁꯤꯅ ꯕꯦꯡꯀꯤꯡ ꯑꯦꯟ ꯐꯥꯏꯅꯥꯟꯁ ꯀꯣ ꯕꯦꯡꯀꯤꯡ ꯑꯦꯟ ꯐꯥꯏꯅꯥꯟꯁ ꯍꯥꯏꯔꯤꯕ ꯀꯦꯔꯤꯌꯔ ꯄꯥꯊꯁꯤꯅ ꯏꯁꯥꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯕꯦꯡꯀꯤꯡ ꯀ꯭ꯂꯔꯛ ꯕꯦꯡꯀꯤꯡ ꯄꯤꯑꯣ ꯁꯤꯒꯨꯝꯕ ꯑꯦꯛꯖꯥꯝ ꯃꯌꯥꯝ ꯑꯃ ꯊꯥꯕ ꯌꯥꯏꯗꯅꯀꯣ ꯀꯝꯄꯤꯇꯤꯇꯤꯚ ꯑꯣꯏꯅ ꯑꯗꯣ ꯁꯤꯒꯨꯝꯕ ꯕꯦꯡꯀꯤꯡ ꯑꯦꯟ ꯐꯥꯏꯅꯥꯟꯁꯀꯤ ꯀꯦꯔꯤꯌꯔ ꯄꯥꯊꯁꯤꯗ ꯏꯁꯥꯅ ꯑꯗꯨꯝ ꯄꯥꯝꯕꯤꯔꯒꯗꯤ ꯆꯪꯕ ꯌꯥꯏ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯔꯒꯗꯤ ꯏꯟꯚꯦꯁꯠꯃꯦꯟꯒꯨꯝꯕ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯀꯨꯝꯕ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯦꯗꯤꯡ ꯑꯦꯟ ꯑꯣꯜ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯝꯕ ꯀꯦꯔꯤꯌꯔ ꯄꯥꯊꯇꯨꯁꯨ ꯑꯗꯨꯝ ꯏꯟꯀ꯭ꯂꯨꯗ ꯇꯧꯕ ꯌꯥꯏꯑꯕ if ꯏꯁꯥꯅ ꯄꯥꯝꯃꯒꯗꯤꯀꯣ ꯁꯣ ꯁꯤꯁꯤꯃ ꯀꯦꯔꯤꯌꯔ ꯄꯥꯊ ꯀꯔꯝꯕ ꯆꯥꯅꯩ ꯍꯥꯏꯕꯗꯨꯃ ꯂꯩꯈ꯭ꯔꯦ ꯁꯤꯗ ꯆꯥꯅꯔꯝꯕ ꯌꯥꯏ ꯆꯥꯅꯔꯝꯗꯕ ꯌꯥꯏ ꯏꯁꯥꯅ ꯑꯗꯨꯝ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣꯀꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯀꯥꯔꯠ ꯑꯍꯨꯝꯁꯤꯅ ꯏꯁꯥꯅ ꯄꯥꯝꯖꯅ ꯆꯪꯒꯦ ꯈꯟꯕ ꯀꯦꯔꯤꯌꯔ ꯄꯥꯊ ꯅꯠꯇ꯭ꯔꯒꯅ ꯆꯪꯕ ꯍꯧꯔꯕ ꯀꯦꯔꯤꯌꯔ ꯄꯥꯊꯇ ꯀꯩ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯌꯥꯏ ꯏꯁꯥꯅ ꯀꯩ ꯍꯣꯠꯅꯕ ꯌꯥꯏ ꯑꯦꯟ ꯗꯦꯟ ꯑꯥꯎꯠꯀꯝꯗ ꯀꯩ ꯂꯩ ꯍꯥꯏꯕꯗꯨꯃ ꯚꯤꯖꯟ ꯄꯤꯔꯛꯇꯣꯏꯅꯦꯕꯀꯣ So first of all, judgment hariba card se tholeeba. Sigi judgment hariba card sigi matungina isagi action da ko isagi pamjana changet khaliba thabak or changma horba thabak to isagi action da directly depend torakani habneba haidi judgment hariba card china harise isagi hotna jamal do adugi chap chaba mahai dum phangani habneba ko aduna isana career path ama pame changena khale or changma hore ko aduda isana fazana hotna ba isagi hardcore dedication and effort ta fazana thadaragadi isagi effort tugi chap chanaba result adum phangani habanebako adu isana chinda dang hotnage na khanba wakal da dang khanba duga thabak oina pangthoktragadi action do tawdragadi ko result to ju satisfactory dum oiroibako aduna isana hotnaba dugi chap cha mai phangani yamna hotnare afaba result phange hotnadre afaba result phangdre ko dumaina laiba judgment card sigi matungina ko so isana hotnaragadi dum success to phangba yabagi vision se expect tawba yaeba duga pile b gi ani shuba card china the devil hariba card che tholeeba ko sigi the devil hariba card gi matung ina isa je career path se pamja badi leiba ko adu bi isa gi obsession jina khara isa da negative oi ba thaba amada leiba haidi for example career path ama khallaga career dugi damak ta hotna bagi mohta toxic oi ba relationship amda leiba gumba or bad habits khara isa na loina ba gumba ko haidi isa da mangjaga da ba habits khara da obsess oi ga leiba isa gi career path ki damak ta hotna da ba adu gumba khara dum future da थेंगनरक्पा यायेबको अदुना यारिगै इसादा मांगजै खनबा इसादा कानारोइदबा हैबिट्स ओइरो नत्रगना टॉक्सिक ओइबा रिलेशनशिप तबु ओइरो को याम का हेना मतम गे का इन्वेस्ट तोबगी महुत्ता इसागी करियर पाथ कुंबा इसागी तौदा यादबा इथौ गुंबदो ओइना टाइम एंड effort to invest to biyo maram di isana matik charagadi kai haini dum isagi namakta phaba me ama lakadaba leidana ko duna isagi obsession da kana da phama thamiga no ngasa isana hotnaragadi isagi career path apamba da success phangba yabagi vision leibadina isana obsession do career path to ina obsess oraga effort ke ka do career do ina thada biyo ayamba na haiba gumbane ba ado hoi relationship kumba su mandatory ne leitaba budi yapote ko do relationship tuna hoi priority pibiraga su yamna toxic oiba isagi career gumba isagi life ta karakadaba relationship ta di yam ka hena matam gumba do thada bigano fazana flow am da chatmin number relationship oraga di ka shukai de dum fazana chatpiyu tawbata bu isagi career sisu fazana focus tawbiyo maram de isagi career se isagi effort ka directly proportional orakani isagi effort na yamingai results aphaba oraktoine habanina kwa aduga queen of swords hariba card na outcome card oina tholeeba ko so sigi queen of swords hariba card sigi matungina isagi career path da success lei targa su isagi intellectual knowledge isagi hotna jamal sigumba da depend tarni haba se sigi card na su haiba ko haidi sana hotna ba heli makai knowledge gain tawba hedoine knowledge gain tar adi effort tal helak toine aduga isagi career dugi success to achieve tarak toine ba ko success to achieve tar matungda isada independence su phangkani ba haidi hoi hauji
ꯍꯧꯖꯤꯛꯁꯨ independent ꯑꯣꯏꯕꯤꯔꯝꯕ ꯌꯥꯏ dependent ꯑꯣꯏꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯏꯁꯥꯅ ꯏꯁꯥꯒꯤ ꯀꯦꯔꯤꯌꯔꯁꯤ ꯃꯍꯦꯛ ꯐꯪꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯄꯦꯔꯦꯟꯁꯇꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯃꯣꯏꯗ depend ꯇꯧꯗꯕꯤꯗ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯑꯄꯥꯝꯕ in the sense that ꯄꯣꯠ ꯑꯃꯕꯨ ꯂꯩꯒꯦ ꯍꯥꯏꯔꯒꯁꯨ ꯀꯩꯅꯣꯝꯃ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ independent ꯑꯣꯏꯅ ꯇꯧꯖꯕ ꯉꯝꯃꯤꯗꯅꯀꯣ ꯏꯁꯥꯒꯤ career ama successful ꯑꯣꯏꯔꯒꯗꯤ source of income ama laagadi natra mina thabak tawnai se paisa gi neba aduna income no laagadi isana pangthokningbodo mingonda haidragasu independent oina tawba ngamidana ko adudugi neba aduga success se leidi lei tawbatabu isana success ke lambi se changsilakpa matamda wrong obsession wrong temptation ko phattaba sanga oibi yai phattaba hainabi oibi yai ko adugumba khara lakpa yai aduduna khara jackson biyo adugumba phattaba lambi da chattanabagi damakta ko aduduga isada yengjanba judgmental oiba mi sudum khara tholakani adu mayam da loinamak bear tawbiraga isana effort and dedication na fazna thadabiragadi isana intellectual knowledge su leirani plus success to jo phangba yabagi vision outcome se pi habaneba kwa aduga energy card ahum ni ko tholaise impermanence self-love and strength ko so sigi energy card ahum sina kari describe tawge ha matamda life is always changing ko life se dum matam gi matungina mi singje dum mafam amada jaga amada stuck tawraga leite matam gi matungina mi life dum changes leiba ko aduna hojik makyoi dai sana fazna hotna ning bataraga su matam gi matungina isa da ngasai ge ina habado bad obsession gumba sanga phattaba hainabi phattaba khar dum lakpa ya aduna matam gi ba life ki changes ta fazna adapt tawraga chatnabadi hotnabiyu tawbatabu fattaba hainabi chatnabi dagi lapna leibiyu habaneba ko aduga life se ahambada isana hotnarapa matamda negative oire or failure thainare haina dum fattaba oidoina te life ta matam gi matungin ba changes lakani do isana fasna hotnaragadi afaba changes lakani haibagumbaneba ko aduga isana career path se phangnana bo hotnarapa matamda bad obsession lakani judgmental oiba mi khara lakani hamina aduga matamda isana career gi oining yengpa matamda migi miwa gumba migi mina ngangna saknaba or bad influence gumba dagi khara lapna leinaba hotnabiba ko yarige isana isabu self love tawzaba self growth taromda oina focus tawnaba su card china haye aduga strength hariba card chigi matungina isa jamna strong oiba mi neba ko haji palbi khanbiriba singse isana bu taseng hotnage na khallagadi adum hotnaba do ngamna na bagiri ta aga hotnaba ngamgadaba strength to yawe ba ko isa da duna yarige fattaba obsession fattaba hainabi or negative trend of thoughts tagi lapna leibiraga isagi career da success phangnabagi damakta manifest taraga hotnabiyo fasnabu hotnaragadi isada strength su lei aduga hotpu hotnaragadi hotnabadugi afaba mahi dum phangani habase outcome card na su vision pi dana ko so sida pile bi gi ba career gi reading loire stagi dum lau ba ba general advice lotion biraga mathangi reading amu ngai minarase ngasi gainadi thank you for watching. Hello Pile C, so Pile C, sige tarot deck na traga na sige blue ideal figure se choose to be bagay do adugi career yo iba reading tawdaine. So first of all Pile C gi ko karamba career path chanay habaduma hana picture se ko ado aina ngasai mamangdagi sudum haizaraga lakpa dumaina sida piga dawba career path sidi general oina sum isanga chanai habane sida changaga suyai changdraga suyai ko aduga mi khuding makta resonate tawraktaba suyai general oibanina aduna just chanai habaduma haifet pibagi wane ba ko aduna sida yamna ka henna hekta focus tawdraga su yagadra haina khalle aduga isa na khanjaba ko isa na change na khanjaba career path ko mado aduda adum kai haini like kai expect tawba yai adugumagi vision su dum pirakani ba aduduna CCD just sanai haibadu khak oidoi ba ko so hayeng ase kai tholake na pal sigi su ko sigi red ki card ahom sa ina ama pick tawradi tholaga su pick tawri side loinamak ngana ba similar meaning pi ba ko adugi ni da career path ama khatani haidai okay so similarly gray aduga sidagi draw tawdariba card china sisina karamba chane habagi just tarpa vision nama pi bane ba kwa aduga sidagi pick tawdariba card china isana changsin ba horaba career path na tragana change haina khanbi ba career path ba aduda kai expect tawba yai isana kai hotna ba yai and then outcome na kari lei habado adudo yeng doi ne ba kwa ado hamada card che draw tawrase King of Swords reverse kwa
the Fool. Okay. King of Coins. Sima laikhraba matungda koi affirmation ko affirmation sina kaino ha matamda isa isa na changadoriba career path se any career path oisano ba kwa aduda isa isa da kari kari affirmation loina gadage habada adugi affirmation do oidoine ba kwa self love se pal b su thole es da song thole e ko pal b su si su self love to ba khra wat la bra khangde card mga taruk chong thor pa din law ba nungai te ba ko adugi nida like sigi card pick to ba sai da chong thor pa do hekta law ga da bani ha ba su leite ba ko adu mga taruk chong thor pa di lobong khangde dum isana isagi intuition isagi wakal da satisfied oi dri phawa dum safal to ba yai ko pile b ga siga gi affirmation jam manai ko communication. Okay, so card chingze pile sigi su card che pick to baloi record card che pick to baloi banina matamang handa vida reading se dum hour se ahan bagi card home go sige ahan bagi card home sina isa isa ga karamba career path chanai habadu mapi doi ni ado aina nga sa hezaki badu maina sige career path se chanai haina sida hekta chatkani habasu leite sida hekta chatloi habasu leite plus general reading oi banina mi khuding makta resonate tawdaba yae ba ko aduna isa isa na dum kay haini general oiba view da yengshin biro ado hour se reading se ko pile B gi oina pile C gi oina ahan ba chana ba career path se justice ne ba ko justice sai ba career path gi matung ina isa isa na kari kari career path chang ba yage ha matam da justice hairaga di khoina ko hoi masana social worker bu di haijare do social worker harga akhoi shwa yone di social worker give you se mina yam lan na una ba sudum yawe ba ko adubo social worker haiba simaktabu miyam gi aphabagi damakta work tori ba mine aduna adu do dum haidi like akhoina thazana vote le pangak tagi wa na tabako dum mayam gi social work to ba NGO malingkhat pa khot pa sigum ma sing se dum kay haini career path amo ina dum pursue to biba yae ba ko aduga hoi bot lemninga gasu ka shikai de ko dum lepiu aduga makha tarak pada dum police kumba defense service kumba ko adagi lawyer gumba sigumba career path sing sisu dum justice hari ba kar chiga related oye ba duna sigumba career path dum isana pursue to ninga gadi dum taw biba ka shikai de saga chana ba career path oye habane ba ko aduga mathangi career path na communication hariba career path se thole eba communication hariba career path da kai kai ku tawge ha matam da hausikan gi khoi gi state career ni khoi gi nupi macha dum 10 12 ka loyak pa da gi khara dum nauri ba chahi nauri ba mayam na dum pamna ba cabin crew ko mayam na dum haidi train na moina holi se cabin crew ne am jatna re do sigum ma career path se dum pal si khan bi ba sing na dum pambi tar ga di sigum ma career path se dum chanai ko aduga furthermore adum miga communicate tawba mafam da leiba haidi cabin crew khangata na khoi ground staff adagi office amagi dum front desk kumba oigera natraga na dum isana business ama lingkhacharaga isana dum miga communicate tawba rom da leigera natraga na isana dum firm amada ko like communication ga mari laina ba firm ama hekta da or jaga ama hekta da changba thabak changba sa dum isanga chana ba career path ama dum oini habane ba ko aduga sige aroiba chanaba career path na entrepreneurship sida di haidi government job khang tana bana taba dum isa isa na business kumba tawbining ba dagi manufacturing kumba dum haidi sana potchai saba khot ba haiba or manufacturing kumba no ba product haidi hana layam da ba product kumba khara innovative oi ba ideas larga manufacture tawge kaina khanba natraga na pot yon thok engine tawbo oi bi or any sort of business oi bi ba ko entrepreneurship ki field da bu chan ba any sort of career path ama haidi government job ko mata na draga su adugumba career path ama dum choose to bi basu kashu kaide na haibani ba kwa so pal sige oina chana ba career path se sige se pire do piri ba career path se isa isa da resonate taram da bayai do sida hita chang dradi ya de haba maklai de just isa ga chana haiba du khak pi bagi wane kwa so sima laikre makha tarpa card hom sina isana pamjana change khanba career path natraga na kai haini isa isa na changba horaba career path ko bada what to expect what to do and possible outcome ne bakwa
First of all, King of Swords hariba card se reverse da tholeba. King of Swords hariba card se reverse ki matung ina isa je kitang manipulative oiba in the sense that career path se hoi isa na pamjaba sun lei ko aduga mi amana kitang isa da career amagi maramda kitang aphaba ma hayamba or mi amana kitang career amada advance sabu already adugi career path to mung pamba adagi isa na khanjaba so mung leiba haidi isagi arepa ma ilai leijadabagi tapta tawba ko amasu pamba sisu try tawge kaina khanba ko aduguma wakhalon khara chena male haidi ai sigi career path sim da lepagas da hotnarage haina khanjaba se leitaba aphangba ama tawar loire habagi wakhal so mung lakba adagi amasu pamba aduguma yamna mix oiba wakhalon he lakpagi tapta tawe ba ko palsi khanbi basing se adu sigi card china kai haige ha matam da isagi life ta ko sin suba loinamak heiba haibase haidi thabak loinamak heimaladi china de haiba amsu leibane ba ko aduna amasu try tawge na khanbase hoi hojiki matamnadi thabak phangmagum base khara wabani na ko isana loinamak areiba gai try tawge na khanmado ka shukaide tawbatabu isana tasaina pamjaba career path amadi di fazana di focus tawbiyo haiba hoi atai loinamak try tawraga su ka shukaide try adum tawbiyo ba ko tawbatabu isana tasaina ai sigi career path se ma pami haina khanjaba amada fazna lepa ngamagadi aduda fazna focus tawraga hotnaragadi hena aphaba oini haibagumane ba ko ado isage career path da dum makhata na isaje wakhal lepa ngamdaba amasu pamba sigumbase adum makhata na continue tawrakpa yabagi mong da su ubudi uye aduna tabida isana fazna wakhal lepa ngamjaragadi ko taseng career path amada fazna hotnage kaina khanma ngamagadi aduda hotnaragadi hena aphabadi oigani habase sigi hamba card china haeba ko Anishuba card china the full hariba card se thol a so sigi the full hariba card chi matungina palsi khanbi basing se hojita su haise ki bedo career path se arepa ma leita bana maram oiraga career path khuding makki beginning the lep pagi tab ta we ba kwa dagi beginning the lep pagi tab ta we habagi maram sina kai gino hamatam da amada su sida try tawge sida try ki tawge na khalaga hen na kashu changjan da budo horak pagi stages ta loina mak lep ga leibedo ko makhata na karamba da hen na focus tawraga hotna sige habado khang bagi saje careless oi ba tawbam khangdaba adagi karambada changaga fadoino khanmam khangdaba adumaina khanjanaraga leibagi mongdo uyiba ko so sigi card china hai se sananga sai hoi amasu loinamak try tawge haina khallaga su tawbiyu kashu kaide tawbatabu isana taseng arepa ma leirage na khallagadi adugi arepa dugi beginning da mung leptoni dana ko aduna beginning du dagi makhong dagi fasna hauna dum hotna biba kashu kaide yam ka hena theng mana tree hotna naba matam adum leiri adu isana hotna gadi fazna clear oina amada hotnaragadi clear oiriba jaga du da success phangba ya bai chance su dum lei habane ba ko aduna tabida isana amasu try taragadi hoi amasu try taraga su success pudi phangba ya bagi mami dum ui tawbatabu matam changani adagi isada dum disappointments failures me amala kani adu bagi su khar khanbiyo hai ba ko aduga king of coins hariba card che aroiba oina thol e tarot card ko so sigi card gi matung ina isana career path sigi damak to hotnara pa matamda isa gi life da financial problem gumba ko haidi paisa nung sa chin magumba aduga yam chin ma mak natraga sunga hak paisa nung sa jamna darkar pa matamda chenthok chin to pa matamda khuda ki kitang matang matam chana da ba gumba aduga financial hardship gumba kitang thengna ba yai ko aduga isana changge khanba career path da family ke kana yam ka hena supportive oirakta gumba haidi like isana pamjaba career path na ama family na pamba career path na ama admain tawbagumba natraga na isana lepham khangdabadu da family na su support tawbam khangdabagumba adugumba khar thengnar pa yare ba kwa aduna sigumba singse avoid tawge haragadi khwaidagi best solution ninga sai mige manipulation da chattaba isana change na khanjaba career path ama fazna focus tawraga leiraga career path da beginning dagi fazna hotnaragadi family dagi sudum fazna support tawraga afaba side ta success ki side ta junction bangam gani ba kwa aduna tabida amasu pamba amasugi beginning da loina mak lepagadi financial hardship kumba support kuma phangdaba duguma su khar thengnarakani aduga hoi success sibudi dum sana hotnaraga budi phangba yabagi mami budi leirakani ko adu taraga su like career path amada fazna hana focus tawba amadi change ba ko so affirmation card in a self-love, strength and communication ko self-love, strength and communication sige matungina first of all communication singa sai karama career path chane habda su communication ga related oiba career path chane hin su haira na ko dun isana wangang basak ba haiba minga communicate to bo khot pada dum isaje hadi mi isana wangang bada mi dum taning ba khoting ba fawba du ma leiragadi adum communication ni line do choose to be you ko aduga aduna tabida dum isana career path ama pame or sima da pame habdo isagi parent
ꯄꯦꯔꯦꯟꯁ ꯀꯩꯀꯥꯗꯒꯤꯁꯨ ꯐꯖꯅ ꯁꯞꯄꯣꯔꯠ ꯐꯪꯅꯕ ꯑꯗꯨꯝ ꯐꯖꯅ ꯍꯥꯟꯅ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯔꯒ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯈꯪꯍꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁ꯭ꯇꯔꯦꯡ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯅꯕꯨ ꯍꯣꯠꯅꯒꯦꯅ ꯈꯜꯂꯒꯗꯤ ꯍꯣꯏ ꯑꯃꯁꯨ ꯄꯥꯝꯃꯒꯁꯨ ꯏꯁꯥꯅ ꯇꯁꯦꯡꯅ ꯍꯣꯠꯅꯒꯦꯅ ꯈꯜꯂꯒꯗꯤ ꯐꯤꯜ ꯑꯃ ꯆꯨꯁ ꯇꯧꯔꯒ ꯍꯣꯠꯅꯕ ꯉꯝꯅꯕ ꯁ꯭ꯇꯔꯦꯡꯇꯣ ꯏꯁꯥꯗ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯁ꯭ꯇꯔꯦꯡꯇꯣ ꯂꯩ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃꯁꯨ ꯄꯥꯝꯃꯦ ꯍꯥꯏꯅ ꯍꯦꯛꯇ ꯁꯛꯁꯦꯁ ꯂꯩꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯥꯅ ꯐꯖꯅ ꯑꯣꯏꯅꯤ ꯈꯟꯕ ꯖꯒꯥ ꯑꯃꯗ ꯑꯣꯏꯅ ꯏꯁꯥꯒꯤ ꯁ꯭ꯇꯔꯦꯡꯇꯣ ꯏꯟꯚꯦꯁ ꯇꯧꯕꯤꯌꯣ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯦꯜꯐ ꯂꯚ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯏꯁꯥꯅ ꯀꯦꯔꯤꯌꯔ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯀꯥꯏꯅ ꯏꯁꯥꯗ ꯇꯥꯏꯅꯖꯕ ꯖꯖꯃꯦꯟ ꯄꯤꯖꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕꯤꯒꯅꯨ ꯏꯁꯥꯅ ꯏꯁꯥ ꯅꯨꯡꯁꯤꯖꯕ ꯉꯝꯗ꯭ꯔꯒꯗꯤ ꯃꯤꯅꯁꯨ ꯅꯨꯡꯁꯤꯔꯛꯑꯣꯏꯀꯣ ꯑꯗꯨꯅ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯏꯁꯥꯅ ꯏꯁꯥ ꯅꯨꯡꯁꯤꯕꯤꯌꯨ ꯐꯅꯌꯥꯝꯅ ꯋꯤꯛ ꯁ꯭ꯄꯣꯠ ꯂꯩꯒꯦꯔꯥ ꯐꯅꯌꯥꯝꯅ ꯑꯋꯥꯕ ꯂꯩꯒꯦꯔꯥꯀꯣ ꯏꯁꯥꯅ ꯏꯁꯥꯒꯤꯗꯃꯛꯇ ꯁ꯭ꯇꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯑꯦꯐꯔꯃꯦꯁꯟꯁꯦ ꯄꯤꯌꯦꯕ ꯁꯣ ꯄꯥꯏꯜꯁꯤꯒꯤ ꯑꯣꯏꯅꯁꯨ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯕ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯆꯥꯟꯅꯗ꯭ꯔꯒꯁꯨ ꯂꯧꯕ ꯌꯥꯕ ꯖꯦꯅꯔꯦꯜ ꯑꯦꯗꯚꯥꯏꯁ ꯈꯔ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ